Daba Miyoi Kayana Miyamgi Fangpham Thokpa Hak Amadi Lanthum Singh Sagun Touriba Asidagi Cheksinna Leisi Haina Manipur Youth Students Union Mysu gi President Wahengbam Tanuna Fongdokre Ngasi Imphal West ki Manung Channel Leiba BP Parliamentary Development Home Mongsanggaida Manipur Youth and Students Union Safong Kibagi Marirak Suba Mapokumon Thoronga Mari Leinana Wafmasi Wahengbam Tanuna Fongdokibani Thoramaduda Southeast Asian Studies ki Head of Department Professor Dr. Jinglen Maishnam na Thoiba Mithunglen Kokomi gi Convener Kuraizam Athobana Maroiba Khanaba Mithunglen Mysu gi Advisor Mayang Langbam Amutombi BB Parliamentary Development Home Mongsanga gi Headmistress ta Khelambam Anita Freedom gi President Wahengbam Santa Madi MPYA gi President Maulana na Akhanaba Mithunglen Singoina Sarugyaki Thoramaduga Mari Lainana Imale Paki the Maktawaina Ponta Pikrava Athoba Thoba Singi from the minute Anitumina Leptune Kaikum the Basudki. Wahengbam Tanuna Makataraduna, Lamda Masida Chahi ani Makai Hena Tokli Rang Asina Maram Oiraga Lanjanari Basing, Bayum the Hanjindana Hingbagi Wakalon Tadokuna, Masa Matanta Suicide Toes of Liptree, Masigi Cheragasida, Lingakna Sangai Festival Pangtopasi, Maishuna Yaning Day, Masida Lepak Miam Nasusarukya Vigano Haiki. Masamak na hingbigi ohan tok leitre hinglubada kai kana gadagi khana society pok to bangam naraba IDP singa sigi thamoi sentiment sokpaje khangbiraga asigum laba sangai festival ase pangtok pidana ba maisugi maikai dasu thamjaningi aduga akhoi lamdam ase yam hingbada so asuki mati mi painingai oire Imphal mayal makta de leiriba akhoi amna CCTV footage mayam leiraga so masagi mayam da phawada nupi se akhoi gi hapanga meba nupi phawa aduna lejing leya de leiba nupi sing ima isa sing di kai oina phawangdagi roge action aduga police departments na pusel singna work tawbiraga nihai pasing puthopiduna akhoi gi lamdam se leiba nupi ja sing mi pai leiriba sing se phagat hanna bhona bada lengana su ahen mi sanghaningi